Amo, putra tang piu tamo. Amo, putra tang. Ini cak cak apa? Udah, mesti cak putra tang piu. Namina, yung cak piu piu tu di. Kulit ini boleh cak. So mayam jamakta video nungai bang budu na lag le di mayam si video si mamang video tu di top top pani dua si video si ko ge prank makti na tre kasing na have the si social experiment ni mamang da taw video tu di hen tungale adua haji ko gi sana le ba bani kursida kai no to ba ko ge ni ki mateng pang ba dugum ba chen chaw ba ni kam lai ha do ni ye video ni do mayam video do hong no to si putra tang piu. Ay, ini. Ay. Ini. Cak apa? Udah, mesti cak putra tang piu. Saya melami putra tang piu. Saya melami putra tang piu. Ini jalan sudah kubir jalan. Kenapa pray nong ko? Mas, ini sudah cak. Imari hena nusiba kana leite kabum tarana pudura ay koi buyok bibani imabulo na jana timsi ay koi na imagi pumning wakan sota dana matausi Saya melami putra tang piu. Putra tang piu. Nah, putra tang piu. Cak em làm ni sudah cak apa? चलो hari no Putra tang piu. चलो पता नहीं वो तो बीजिंग आई है लोग हम साइड पर मुझे साइड Yung cak piu piu tu di. Kulit ini boleh cak. Ay, de cómo lo coge por donde se hace. Chalo. Amo, putra tang piu tamo. Amo, putra tang piu. Nó rồi cho người sai ba đến Samina, waka. Samina, waka. Bisa lagi. Bisa lagi kok. Mi amabu wakhan tadre haidunabo angawbani haiduna lapna thairga chatpagi mahutta makoibu noigi araiba kitang dorbasu mateng pangbiramu miyoibase sibada puba yadabane adunane angawbabu ngawe haiduna noine lapna kirga chenbai mahutta araiba
lupa 10 10다 ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯍꯥꯞꯄꯤꯔꯝꯃꯨ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯑꯣꯏꯖꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁ ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯉꯥꯎꯕꯕꯨ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯂꯥꯞꯅ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯉꯥꯎꯕꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯁꯤ ꯑꯉꯥꯎꯕꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯤ ꯃꯥꯟꯅꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯕꯤꯔꯒ ꯋꯥꯈꯜ ꯇꯥꯕ ꯃꯌꯥꯝꯅ ꯆꯦꯟꯗꯅ ꯊꯩ ꯊꯩꯗꯅ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯀꯔꯤꯒꯤꯗꯃꯛꯇ ꯆꯦꯜꯂꯤꯕꯅꯣ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯃꯅꯤ ꯀꯅꯥꯅꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ ꯑꯉꯥꯎꯕꯕꯨ ꯉꯥꯎꯔꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯗ ꯅꯣꯏꯒꯤ ꯉꯝꯖꯕ ꯈꯔꯇꯪ ꯊꯥꯗꯕꯤꯔꯝꯃꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯝꯅ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯌꯥ ꯃꯊꯪ ꯅꯝꯊꯔꯛꯈꯤꯅꯤ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯀꯀꯥ ꯈꯨꯔꯥ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯗꯣ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯩꯅ ꯆꯠꯊꯣꯛꯄꯒꯤ ꯃꯇꯝꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯕꯖꯥꯔ ꯃꯅꯨꯡꯅꯤꯅ ꯃꯤꯁꯨ ꯌꯥꯝꯕꯅꯤ나 ꯁꯦꯡꯗꯣꯛꯄꯒꯤ ꯃꯇꯝ ꯇꯥꯏꯃꯤꯡꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯃꯈꯛ ꯑꯩꯅ ꯁꯦꯡꯗꯣꯛꯆꯈꯤ ꯃꯥꯅ ꯍꯥꯏꯗꯤ ꯑꯩ ꯁꯛꯐꯝꯗꯣ ꯎꯕꯗ ꯉꯛꯈꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯆꯪꯉꯨꯕ ꯃꯇꯝꯗ ꯁꯛꯂꯣꯟꯗꯣ ꯑꯣꯟꯊꯣꯛꯑꯒ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯉꯛꯈꯤꯕ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯕꯤꯔꯛꯈꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯐꯥꯒꯤꯖꯕ ꯍꯥꯏꯅ ꯍꯥꯏꯗꯤ ꯅꯁꯛ ꯐꯖꯩ ꯀꯩꯅꯣ ꯅꯪ ꯉꯥꯎꯋꯦ ꯍꯥꯏꯅ ꯊꯥꯖꯔꯨꯗ꯭ꯔꯤꯅꯦꯒ ꯍꯥꯏꯔꯒ ꯇꯧꯔꯒ ꯑꯉꯥꯎꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯦꯠꯅꯕꯗꯤ ꯂꯩꯗꯅ ꯋꯥꯎꯔ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕꯤꯗ ꯄꯨꯔꯥ ꯁꯛꯐꯝꯗꯣ ꯑꯣꯜꯂꯒ ꯆꯠꯄꯗꯨꯗ ꯉꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯕꯥꯏ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯕꯥꯏꯒꯤꯁꯨ ꯑꯅꯧꯕ ꯑꯃ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ